Kuki militant singna drone bombing chatharakla faubada center amadi state lengak na tumina lesin bayaning de Kuki militant singi mathakta action lokhat kadabani haiduna ko komi gi mitheng makhada tampaki mafam kayada human chain semduna khongjang changsinkre tampaki tongan mafam singda leiba maira pai bilup club organization school kaya na sarukya lambi the human chain semduna amadi kholau kaya lauduna khongjang changsinke ngasi changsinke ba khongjang aduda mahairoi kaya su sarukya ke ngasi khongjang adu sagolban uripog kurai tidim lambi kay sampat thangmai bana chingba mafam kaya da miyam na thoklaktuna human chain semki hiramasiga mari laina na khongjang adu da sarukya ki basingna Kuki militant singna drone bombing chatharakla fauba center amadi state lengak na tumina leibasi laibak thibani athuba matamda center amasung state lengakna action ama lokhat kadabani karigumba miyam gi kholau sing ase na thaiduna thamlagadi akanba khongjang kaya changsilakpa yai Kuki khutlai paiba singna chatharakliba ase terrorist ki thawongni lengakna athuba matamda Kuki khutlai paiba group sing ase terrorist ni haina lauthokpiyo haike khongjang aduga mari lainana mahairoi singna fongdorakpada lan namara moiraga mahairoi sing lairik tambagi awaba kaya mayoknare manung hanjinba mafam singda lairiba mahairoi sing ase busu lairik ningthina tamba fanghanaba lengakna khanabiyo Kuki militant singna chatharakliba thawong sing asigi mathakta action lauduna lana si athuba matamda loisinbiyo haina taksilakli Government na yam thuna lan sibu lo shamina ma solution porang na ba gachari duga lan sida akoi gi maru mapang ka yam su lakpa ngam da ba hadi kautruk da legi ba adudagi ason da legi ba relief camp da leba ka yam su lan sida sarugi abaduna legi ba ka yam su akoi sida larik ta akoi na tamja bai wani moi gi di tamba phangdre aduna moi na kamai tor ga exam thagani akoi budi oja ngai na takpi de guideline bibi de akoi di exam thaba do pass pau di tong na ba tharage moi na kamai tor ga exam do thagani si me am je government na yeng jam bi ba pami duga lan sibu yam thuna hangtaki tha khara sida oirasu loshimina ba government da aina hakachari